ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯕꯥꯅ ꯃꯥꯏꯕ ꯇꯝꯕꯤꯈꯤꯕ ꯀꯀꯥ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯡꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯆꯗꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯥꯞꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯂꯤꯕ ꯑꯏꯕꯅ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯡ ꯂꯩꯐꯝ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯄꯤꯗꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝ ꯂꯣꯠꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯕꯕꯥꯁꯦ ꯃꯥꯏꯕ ꯑꯣꯏ, ꯍꯥꯏꯕꯗꯤ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯥꯏ ꯇꯤꯟꯅꯣꯡꯅꯕ ꯑꯉꯥꯡꯒꯤ ꯑꯃꯗꯤ ꯑꯍꯟꯒꯤ, ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯈꯨꯟꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯒꯤꯁꯨ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯝꯕ ꯕꯕꯥꯅ ꯂꯣꯏꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯃ ꯏꯃꯥꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯅꯣꯏꯒꯤ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ, ꯐꯠꯇꯕꯗ ꯆꯥꯌꯦꯡ ꯇꯧꯕ, ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯗꯣ ꯇꯧꯕꯤꯅꯨꯀꯣ꯫ ꯑꯩꯗꯤ ꯐꯣꯟꯗ ꯊꯥꯒꯠꯂꯛꯂꯤꯕ ꯚꯨꯠꯀꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗ ꯇꯁꯦꯡꯅ ꯀꯤꯖꯩ"꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯁꯥꯎꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯃꯥꯏꯕꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯑꯗꯨꯕꯣ? ꯃꯤ ꯈꯔꯅ ꯐꯠꯇ꯭ꯔꯒ ꯃꯤ ꯂꯣꯏꯅꯃꯛ ꯆꯦꯟꯗꯕꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯃꯥꯏꯕ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦ, ꯈꯔ ꯈꯛꯀꯤ ꯋꯥꯅꯤ꯫ ꯑꯩ ꯏꯁꯥꯅ ꯐꯠꯇꯦ ꯈꯪ ꯈꯪꯅ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯖꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯥꯏ ꯂꯥꯛꯀꯅꯨ, ꯃꯤꯅꯒ ꯇꯥꯔꯒ ꯂꯥꯟꯅ ꯈꯟꯒꯗꯕ ꯋꯥꯗꯣ ꯃꯇꯨꯡꯗ ꯍꯥꯏꯔꯛꯀꯅꯨꯀꯣ"꯫ ꯍꯥꯏꯔꯝꯂꯒ ꯕꯕꯥ ꯐꯠ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯅ ꯏꯃꯥꯗ ꯉꯥꯡꯉꯤ, "ꯏꯃꯥ, ꯅꯪ ꯁꯤꯗꯤꯕ ꯕꯕꯥꯅ ꯁꯥꯎꯅꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ"꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯉꯛꯏ, "ꯇꯥꯅꯤꯡꯗꯦ, ꯍꯥꯏꯍꯧꯗ ꯌꯥꯕ꯭ꯔꯣ? ꯐꯔꯕꯅꯤ ꯍꯥꯏꯍꯧꯔꯤꯁꯦ"꯫ ꯑꯁꯨꯝꯅ ꯕꯕꯥ ꯐꯅ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯕꯕꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯟꯕꯗꯁꯨ ꯃꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥꯁꯨ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯕꯥ ꯐꯅ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯕꯕꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯟꯕꯗꯁꯨ ꯃꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯀꯣꯏꯅ ꯆꯠꯄ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯝꯗ ꯃꯤ ꯑꯃ ꯑꯅꯤ ꯌꯦꯡꯕꯗꯒꯤ ꯍꯦꯟꯅ ꯌꯦꯡꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅꯁꯨ ꯇꯥ ꯈꯣꯏꯔꯦꯜ ꯂꯩꯇ꯭ꯔꯗꯤ ꯈꯨꯟꯁꯤꯗ ꯃꯥꯏꯕ ꯁꯥꯕꯤꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯅꯈꯤ꯫ ꯕꯕꯥ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯃꯤꯠꯇ ꯃꯃꯧꯒ ꯃꯁꯨꯒ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯗꯗꯥ ꯑꯍꯟ ꯅꯨꯄꯤ ꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯅꯤꯔꯣꯝꯗꯤ ꯗꯗꯥꯒ ꯏꯅꯝꯃꯒꯒꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯦ꯫ ꯕꯕꯥ ꯃꯁꯥ ꯈꯔ ꯐꯒꯠꯂꯦ꯫ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯌꯥꯝ ꯀꯟꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯀꯥ ꯕꯤꯔꯦꯟ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯐꯤ ꯀꯟꯅ ꯁꯥꯔꯤ꯫ ꯀꯀꯥ ꯕꯤꯔꯦꯟꯅ, "ꯂꯥꯡꯂꯦꯟ, ꯇꯥꯗ ꯂꯩꯕ꯭ꯔꯣ"꯫ ꯑꯩꯅ ꯀꯀꯥ ꯕꯤꯔꯦꯟꯗ, ꯂꯩꯌꯦ ꯀꯀꯥ"꯫ ꯕꯕꯥ ꯐꯃꯨꯡꯗ ꯍꯤꯞꯄꯤ꯫ ꯀꯀꯥ ꯕꯤꯔꯦꯟꯅ, "ꯂꯥꯡꯂꯦꯟ, ꯇꯥꯗꯗꯨꯕꯨ ꯃꯁꯥ ꯀꯌꯥꯝ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯅꯣꯏ ꯕꯕꯥꯗ ꯍꯥꯏꯒꯦ ꯇꯧꯕꯅꯦ"꯫ ꯑꯩ ꯀꯥ ꯕꯤꯔꯦꯟꯗ ꯇꯨꯟ ꯑꯃ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯒ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ꯫ "ꯕꯕꯥ, ꯀꯥ ꯕꯤꯔꯦꯟ ꯂꯥꯛꯍꯧꯋꯦ, ꯁꯤꯗ ꯆꯪꯍꯜꯂꯛꯎꯔꯣ"꯫ ꯕꯕꯥꯅ, "ꯕꯤꯔꯦꯟ ꯍꯥꯏꯗꯤ ꯃꯈꯥꯔꯣꯝꯒꯤ ꯌꯨ ꯇꯣꯏꯅ ꯉꯥꯎꯕ ꯅꯨꯄꯥꯗꯨꯔꯣ? ꯆꯪꯍꯜꯂꯛꯀꯅꯨꯗ"꯫ ꯑꯩꯅ, "ꯕꯕꯥ, ꯉꯁꯤꯗꯤ ꯌꯨ ꯉꯥꯎꯍꯧꯗꯤꯌꯦ. ꯑꯩꯅ ꯕꯕꯥ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯍꯥꯏꯔꯝꯃꯦ, ꯀꯧꯁꯜꯂꯛꯑꯒꯦ, ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏ"꯫ "ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯣ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯕꯕꯥꯁꯨ ꯌꯥꯔꯛꯏ꯫ ꯀꯀꯥ ꯕꯤꯔꯦꯟꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ꯫ ꯀꯀꯥ ꯕꯤꯔꯦꯟꯅ, "ꯇꯥꯗ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ? ꯑꯩꯁꯦ ꯇꯥꯗꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯏꯅꯤ"꯫ ꯀꯀꯥ ꯕꯤꯔꯦꯟꯅ ꯕꯕꯥꯗ, "ꯇꯥꯗ, ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯦ ꯑꯩ ꯄꯥꯝꯃꯤ. ꯇꯥꯗꯅ ꯑꯃꯨꯛꯇ ꯐꯖꯅ ꯇꯥꯛꯄꯤꯌꯨ. ꯑꯩ ꯌꯨꯁꯨ ꯊꯥꯗꯣꯛꯄ ꯍꯞꯇꯥꯃꯨꯛ ꯐꯥꯔꯦ, ꯅꯤꯁꯥꯒ ꯑꯃꯠꯇ ꯆꯥꯔꯔꯣꯏ"꯫ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯀꯀꯥ ꯕꯤꯔꯦꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯕꯕꯥꯅꯁꯨ, "ꯍꯣꯏ ꯍꯣꯏ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯑꯗꯨꯝꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯍꯥꯏꯔꯗꯤ"꯫ ꯍꯥꯏꯗꯨꯅ ꯕꯕꯥꯅꯁꯨ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯀꯥ ꯕꯤꯔꯦꯟ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯇꯁꯦꯡꯅ ꯑꯩꯗꯤ ꯃꯥꯁꯦ ꯀꯌꯥ ꯍꯩꯅꯗꯦ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯏ꯫
ꯊꯥ ꯈꯔ ꯕꯕꯥꯅ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯕꯕꯥꯅ ꯀꯀꯥꯕꯨ ꯇꯝꯕꯤꯈꯤ꯫ ꯅꯣꯡꯃ ꯀꯀꯥ ꯕꯤꯔꯦꯟ ꯂꯥꯛꯑꯒ ꯕꯕꯥꯗ ꯈꯨꯗꯩ ꯑꯃ, ꯗꯈꯤꯅꯥ, ꯑꯇꯩ ꯄꯣꯠ 2-3 ꯑꯃꯒ ꯄꯨꯔꯛꯑꯒ ꯕꯕꯥꯗ ꯈꯣꯏꯔꯝꯈꯤ꯫ ꯕꯕꯥꯅꯁꯨ ꯃꯊꯃꯣꯏꯗ ꯄꯦꯟꯖꯗꯨꯅ ꯕꯕꯥꯅ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯅꯝꯃꯁꯨ ꯑꯉꯥꯡ ꯑꯣꯏꯔꯛꯈꯤ꯫ ꯕꯕꯥꯗꯤ ꯃꯁꯥꯗ ꯍꯔꯥꯎꯖꯩ, ꯃꯃꯤꯠꯇ ꯃꯁꯨ ꯎꯔꯅꯤ ꯈꯟꯕꯗ꯫ ꯕꯕꯥꯗ ꯅꯠꯇꯅ ꯏꯃꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯕꯕꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯈꯔ ꯅꯥꯕ ꯐꯔꯦ, ꯇꯞꯅ ꯆꯠꯄ ꯑꯗꯨꯝ ꯉꯝꯃꯦ꯫ ꯑꯁꯨꯝꯅ ꯊꯥ 3ꯃꯨꯛ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯈꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯕ, ꯑꯃ ꯃꯇꯦꯡ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯈꯔ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯄ, ꯃꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯊꯝꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯁꯤꯔꯝꯕ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯧ ꯅꯍꯥ ꯑꯃꯁꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯅꯈꯤꯗꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔꯅꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯒꯤ ꯃꯄꯥ ꯂꯥꯟꯅ ꯆꯠꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯂꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ, ꯅꯨꯄꯥ ꯈꯔ ꯅꯠꯇꯅ꯫ ꯅꯣꯡꯃꯁꯨ ꯈꯨꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯍꯔꯥꯎꯕꯗ ꯃꯥꯏꯕꯤꯅ ꯑꯁꯨꯝꯅ ꯂꯩꯕꯥꯎ ꯆꯦꯜꯂꯛꯈꯤ: "ꯌꯦꯡꯉꯣꯏ ꯏꯄꯥꯔꯤ ꯏꯃꯣꯝꯆꯥ, ꯈꯨꯟ ꯑꯁꯤꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯅ ꯊꯜꯂꯦꯗꯣ꯫ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧꯔꯤ, ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟ ꯅꯪꯒꯗꯧꯔꯤ꯫ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯊꯤ ꯐꯣꯡꯂꯦ, ꯑꯁꯤ ꯊꯣꯡꯕꯨ ꯍꯥꯡꯂꯦ, ꯑꯆꯪ ꯊꯣꯡꯕꯨ ꯊꯤꯡꯂꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯈꯨꯃꯟ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯃꯩꯔꯥ 3 ꯂꯥꯡꯉꯛꯎꯀꯣ꯫ ꯅꯃꯥ ꯑꯩꯒꯤ ꯊꯣꯡꯒꯤ ꯄꯣꯔ ꯂꯣꯟꯗ꯭ꯔꯤꯉꯩ ꯍꯥꯏꯖꯔꯨ ꯂꯥꯛꯑꯣ, ꯅꯤꯖꯔꯨ ꯂꯥꯛꯑꯣ꯫ ꯅꯃꯥ ꯑꯩꯅ ꯏꯀꯟ ꯊꯣꯛꯅ ꯀꯟꯒꯦ, ꯏꯉꯥꯛ ꯊꯣꯛꯅ ꯉꯥꯛꯀꯦ"꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯤꯒꯤ ꯂꯩꯕꯥꯎ ꯇꯥꯕꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯀꯤꯃꯟꯗꯅ ꯊꯛ ꯅꯤꯛꯈꯤ꯫ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯟꯒꯤ ꯃꯤ ꯈꯔꯒ ꯇꯧꯔꯒ ꯃꯥꯏꯕꯤꯁꯤꯡꯅꯁꯨ ꯂꯥꯏ ꯈꯨꯔꯝꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯣ ꯌꯨꯝꯗ ꯉꯟꯅ ꯂꯥꯛꯑꯦ꯫ ꯏꯅꯝꯃꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯩꯅ ꯑꯌꯥꯝꯕ ꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯕꯥꯒ ꯀꯀꯥ ꯕꯤꯔꯦꯟꯒ ꯃꯔꯩ ꯌꯦꯠꯅꯔꯒ ꯂꯩꯔꯝꯈꯤ꯫ "ꯀꯔꯤꯅꯣ, ꯇꯥꯗꯒꯤꯁꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯑꯩꯅ ꯈꯨꯟꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯏ ꯁꯤꯅꯤꯅꯦ꯫ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯇꯥꯗꯅ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ? ꯄꯤꯕ ꯉꯝꯗ꯭ꯔꯒꯅ ꯇꯥꯗ ꯌꯨꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯒꯗ꯭ꯔꯣ"? ꯕꯕꯥꯅ ꯁꯥꯎꯅ ꯍꯥꯏꯈꯤ꯫ "ꯀꯔꯤꯒꯤ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯕ? ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯅꯪꯅ ꯅꯁꯥꯗ ꯐꯠꯇꯕ ꯀꯌꯥ ꯃꯤꯉꯣꯟꯗ ꯇꯧꯅꯤꯡꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯏꯕ ꯅꯠꯇ꯭ꯔꯣ? ꯇꯧꯅꯨ. ꯑꯩꯅ ꯏꯁꯥ ꯈꯔ ꯁꯣꯟꯈꯤꯕꯗꯒꯤ ꯑꯩꯅꯁꯨ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤ ꯐꯥꯎ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯍꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯐꯠꯇꯕ ꯃꯍꯩ ꯍꯩꯅꯤꯡꯗꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂꯒ ꯊꯤꯔꯨꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ? ꯌꯥꯝ ꯊꯨꯅ ꯉꯁꯤꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯂꯦꯞꯀꯗꯕꯅꯤ"꯫ ꯑꯗꯨꯕꯨ ꯀꯀꯥ ꯕꯤꯔꯦꯟꯅ ꯕꯕꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯇꯥꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ꯭ꯔꯣ? ꯌꯥꯝꯅ ꯈꯪꯉꯤ" ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯟꯅꯔꯛꯄꯗꯒꯤ ꯗꯗꯥꯁꯨ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯂꯛꯈꯤ꯫ ꯗꯗꯥꯒ ꯀꯀꯥ ꯕꯤꯔꯦꯟꯒ ꯀꯟꯅ ꯃꯔꯩ ꯌꯦꯟꯅꯔꯛꯈꯤ꯫ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯈꯨꯠꯐꯥꯎ ꯌꯥꯎꯅꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯁꯨ ꯃꯍꯩ ꯃꯈꯣꯟꯗꯣ ꯇꯥꯅꯕꯗ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯈꯥꯝꯗꯣꯛꯈꯤ꯫ ꯀꯀꯥ ꯕꯤꯔꯦꯟꯗꯣ ꯌꯥꯝ ꯁꯥꯎꯅ ꯗꯗꯥꯗ ꯌꯦꯡꯂꯝꯂꯒ ꯈꯪꯅꯤ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯣ ꯁꯤꯡꯂꯝꯂꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯕꯕꯥꯁꯨ ꯈꯨꯟꯁꯤꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯀꯥ ꯕꯤꯔꯦꯟꯅ ꯉꯥꯡꯂꯝꯕꯁꯤꯡ ꯑꯁꯤꯗꯒꯤꯔ ꯈꯪꯗꯦ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯕꯕꯥꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯈꯤ꯫ "ꯑꯩꯅ ꯈꯨꯟꯁꯤꯒꯤ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ" ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯈꯤ꯫ ꯕꯕꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯅꯈꯤꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯕꯕꯥꯁꯨ ꯃꯁꯨ ꯎꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯇꯁꯦꯡꯅ ꯍꯔꯥꯎꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯔꯒ ꯕꯕꯥꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯍꯧꯔꯝꯂꯒ ꯏꯅꯝꯃꯒ ꯗꯗꯥ ꯑꯅꯤꯒꯁꯨ ꯀꯧꯕ ꯂꯥꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯗꯥ ꯑꯍꯟꯗꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯗꯗꯥꯗ ꯏꯅꯝꯃꯗꯤ ꯍꯪꯕꯗ ꯗꯗꯥꯅ ꯏꯅꯝꯃꯗꯣ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯅꯤ, ꯑꯝꯇ ꯌꯦꯡꯂꯨꯆꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯅꯝꯃꯗꯣ ꯀꯧꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯝꯃꯗꯣ ꯁꯝꯕꯟ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯏꯅꯝꯃꯗ "ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯤ ꯏꯅꯝꯃ" ꯍꯥꯏꯕꯗ ꯏꯅꯝꯃꯗꯣ ꯀꯩꯁꯨ ꯈꯨꯝꯂꯛꯇꯦ꯫
ꯑꯩ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯅꯝꯃꯕꯨ ꯀꯧꯈꯤ꯫ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯃꯇꯝꯗꯨꯗ ꯏꯅꯝꯃꯗꯣ ꯃꯁꯥꯗ ꯈꯪꯈꯤ꯫ ꯑꯩꯅ ꯏꯅꯝꯃꯗ ꯅꯁꯥꯗꯣ ꯀꯩꯗꯧꯔꯒꯦ ꯍꯪꯕ ꯃꯇꯝꯗ ꯏꯅꯝꯃꯅꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯅꯝꯃ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ꯫ ꯕꯕꯥꯒ ꯑꯩꯒꯗꯤ ꯍꯔꯥꯎꯕꯗ ꯏꯁꯥꯁꯦ ꯂꯩꯐꯝꯒ ꯈꯪꯗꯦ꯫ ꯗꯗꯥ ꯌꯥꯏꯃꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯝꯅ ꯀꯜꯂꯤ, ꯃꯃꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯁꯣꯁꯇꯤ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯄꯝꯂꯒ ꯂꯩ꯫ ꯏꯅꯝꯃꯗꯤ ꯃꯇꯝꯗꯨꯗ ꯆꯥꯛ ꯆꯥꯔꯤ꯫ ꯗꯗꯥ ꯑꯅꯤꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯆꯥꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯅꯝꯃꯒꯤ ꯀꯥꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯑꯩꯗꯤ ꯍꯧꯗꯣꯡ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯁꯤ ꯆꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯀꯥꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯁꯤꯠꯆꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯕꯕꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯗꯗꯥꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯗꯗꯥꯅ ꯑꯃꯨꯛ ꯄꯝꯃꯤ꯫ ꯖꯤꯡꯒ ꯃꯊꯛꯇꯨꯗꯁꯨ ꯃꯤ ꯑꯃ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯗꯗꯥꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯛꯈꯤ꯫ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯗꯨꯅ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯕꯕꯥꯅ ꯂꯥꯡꯂꯦꯟ ꯕꯕꯥ ꯆꯪꯉꯛꯀꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯕꯕꯥꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯏꯅꯝꯃꯒꯤ ꯀꯥꯗ ꯕꯕꯥꯕꯨ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯕꯕꯥꯅ ꯏꯁꯨꯗꯣ ꯏꯄꯥ ꯑꯝꯇ ꯄꯝꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯗꯥꯅ ꯑꯉꯥꯡꯗꯣ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡꯗꯣ ꯂꯧꯈꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯇꯨꯝꯂꯤꯕꯣꯏ ꯈꯜꯂꯤ꯫ ꯑꯩꯅ ꯑꯉꯥꯡꯗꯣ ꯕꯕꯥꯗ ꯄꯤꯕ ꯃꯇꯝꯗ ꯕꯕꯥꯗꯤ ꯑꯉꯥꯡꯗꯣ ꯍꯦꯛ ꯂꯧꯈꯤꯕꯒ ꯀꯞꯄꯛꯈꯤ꯫ ꯕꯕꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯔꯤꯅꯣ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯁꯣꯔ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯏꯅꯝꯃꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯋꯥꯟꯊꯔꯛꯈꯤ꯫ ꯏꯅꯝꯃꯗꯤ ꯊꯥ ꯑꯃꯃꯨꯛ ꯃꯁꯥꯁꯦ ꯇꯔꯪ ꯑꯃꯗ ꯂꯩꯈꯤ꯫ ꯆꯥꯕꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ꯫ ꯅꯣꯡꯃ ꯗꯗꯥ ꯑꯅꯤꯒ ꯑꯩꯒ ꯕꯕꯥꯅ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯁꯥ ꯏꯄꯥꯁꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯡꯒꯜ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯁꯨ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯤꯕ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯅ ꯁꯣꯏꯗꯅ ꯏꯁꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯗꯥꯅ ꯕꯕꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯇꯧꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯗꯗꯥ ꯌꯥꯏꯃꯅ ꯑꯩꯈꯣꯏ ꯀꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ ꯂꯩꯔꯝꯃꯤ꯫ ꯀꯥ ꯕꯤꯔꯦꯟꯁꯨ ꯕꯕꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯍꯪꯕ ꯂꯥꯛꯈꯤ꯫ ꯑꯩꯗꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯐꯥꯎꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯃꯇꯝ ꯅꯛꯁꯜꯂꯛꯑꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯇ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯃ ꯑꯩꯈꯣꯏꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯕꯕꯥꯒꯤ ꯁꯣꯔꯥꯠ ꯃꯇꯝ ꯅꯛꯁꯜꯂꯛꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯏꯅꯦꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯩ ꯅꯣꯏꯕꯨ ꯄꯥꯎꯁꯦ ꯇꯥꯗ꯭ꯔꯣ? ꯕꯤꯔꯦꯟꯗꯣ ꯉꯁꯤ ꯑꯌꯨꯛ ꯍꯧꯒꯠꯂꯛꯇꯦꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗꯣ ꯇꯪꯈꯥꯏ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ꯫ ꯋꯥ ꯉꯥꯡꯕꯒ ꯃꯔꯣꯟ ꯃꯔꯤꯒ ꯂꯧꯁꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯆꯤꯡꯉꯦ ꯍꯥꯏꯅꯦ꯫ ꯑꯩꯗꯤ ꯀꯜꯂꯛ ꯍꯦꯛ ꯄꯦꯜꯂꯤ, ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩ ꯏꯅꯦꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯅ ꯊꯥꯒꯠꯆꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯕꯕꯥꯅ ꯃꯥꯏꯕ ꯇꯝꯕꯤꯈꯤꯕ ꯀꯀꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫